Saliba Chahi asi Loirakpada Meitei Amadi Kuki Community Anigi Luchingba sing Punna Phamminaduna Wari Sanaraba Yai haina agency dagi phangba paw amana khangalakle paw asina makha taraduna hai masak maming takthok ningdaba official amana agency da phongdorpagi matung inna Manipur da ethnic violence thok ningai serak asida Bharat Sarkarna awang nongpok lamdamda leiriba lalauba singi irang laksinaba honaduna lalauba kaya santi wari mathang sanabagi thabak sathari amade illegal oina sijanariba khulai kya fagatuna mausage punsida hanjinaba thabak tharom kaya amasu lokhalakle haukiba tha khara asida kanglop anigi marakta satharamba hingsage thaudok sing sang hanthakre Community Anigi Luchingba sing table amatada Punna Phamminaduna yasinaba mapuraknaba Bharat Sarkarna thaurang kaya lokhatle Ministry of Home Affairs na Meitei Amadi Kuki gi stakeholders sing tokai na unaduna Wari Sanaraba gi thabak satharakliba sida nakalani mangna lamdam masida mausage punsida hanjilakpagi apamba mayek sengna thamki haiba wafam official asina phongdorakiba kaloinana security force sing na ngak senduna ayet apan lehendana nongmagi darkaroga polam sing su pusilakli haina phongdorakre